Hey guys, mayam ay kudong chada bakra lay bidagi video ase thuna hapangam zakidre aduna mayam waro piroy ngasi gi video ase aina Soma Laishram gi Instagram pictures amuka regret tau jaga dobane agi YouTube video gi khoi YouTube channel hangakpagi khoi dagi ahan ba video do adusu aina Soma Laishram gi Instagram pictures regret tau jagi bane adu ngasi zu aina yum tholak pagi khoi dagi ahan ba video ase aina mahaki pictures regret tau jagani adu mayamna haibirak pagi matungina pami bagi matungina mayamna inat ki dress selaga tobiro na haibi bado ngasi gi video ase di aina inat ki dress ngata selaga tau jabane mayam video ase loi fawbeng biraga kamaina tawi haibo haibiru aduga ngasi gi video ase su aina phanek selaga aduga malem lesa namaga tau jabane ado mayamna video ase kamaina tawi kholi haibo horen comment haibiramo to tardi mayam let's go into the video. Photo kapala kuigi cousin namagi yunda mo di building sa awne na mo background to aisa ge na kapani sudah ko sa iyo Chelli Echel nungshi Echel nangi aigi maraksida makol thok na kori thamoina nango sigi photo sigi dress se paloire ado akhoi pabungi mayamba do akhoi pabungi mayamba akhoi bachau do gamla sai aduna sigi photos di moida chatla kapana chanarani duna moida chatla kapurase video dena kamu tuh ay mamang tuh kita saja gini ya Rodro One eternity later. Nungshiba na